Houkhiba Pung kunmari ashida Manipur amasung Manipurgi Mapalda Kari Kari Thokkhibage Haiba ado Khangminnashi Imphal East District Police na nupi ama heroin number 4 yauba belt humpu henbagal konana mayumdagi faba ngamkre hairi pharba miyoi adu Porompat Police Station na konba Khergaw Makha Lekai dalaibi Nabizan chahi kuntraga humdoi sure apokpana muzi kawi makbu wahum pahum tawraba matungda miyoi amasu phagat pangamkhi Malem pumbana theater legend amadi cultural icon haina sakhangliba Khidraba Ratan Thiamda Lepak Asigi Khwaidagi Wangba Civilian Award Bharat Ratna Pibinaba MP Sanazaubana India Lengakta Taksin Kre US ki President Donald Trump na Iran gi energy infrastructure da attack tawgani haikhiba adu numit tarani amaga sontharagani haina phungdokre amasung Iralga Santi gi wari sanari haina su claim tawri Iran link hacker singna FBI gi director Khas Patel gi personal email hack tawre haina claim tawrakli hacker group asina makhoi gi website ki director singi photograph khakta natana mahaki resume su internet ta share tawrakhi Nepal gi rapper dagi politician oirakhiba Balendra Sana anauba prime minister oina wasak laukhre mahakna wasak lauringai mangoina na election matungda ahanba amata oina hingminabagi paujel piba rap song ama release tawrakhi amasung Balendra Sa asina Nepal gi youngest prime minister su oiri Indian Premier League IPL ngasi numidangda Royal Challenger Bangalore amasung Sunrisers Hyderabad ka ahanba match sanaragani Bangalore amasung Hyderabad anina numidangi pung 3:30 dagi sanaba haugadawri makha taba update singidamak mirror longbu follow to sinbiyo